ngasi Purnima numini kalengi 15 panba yumse kaise numit asida aigi thamuse pothafung khangdaba jahit naba wakhalna aibu leita hande aina hangjaki nongjol thaki tha aja mahakta aibu uraga karigi ikairibano karigi leichillakte lotuna sanaribano nahakti mayamna saithanari nangi natik nagun tabo aigi nusiba busu sanaribo oina thoknare kayam kuina thamuse kaiduna laikhine senglaba nangi fajaraba mangal do amuk tadi imit bene yengzaki ge thaja